Laibak asigi state singda schedule caste amsung schedule tribe singi marakta creamy layer semdona reservation gi kudong chabadagi lawthokadabani haina ngarang Supreme Court ki khwaidagi makok oiba just taret ki bench na judgment pikrai Laibak asigi oina state singda creamy layer semliba asi OBC khaktagini SC amsung ST singidi creamy layer semde adubu Supreme Court ki khwaidagi senior oiba just taret ki manungda just Marina ST amsung SC community ki manungda su creamy layer semdona community sing asigi maraktagisu khwaidagi hena sotaraba singda khudong chaba pigadabani haiba wafam thamkhibaga loinana apunba just taret ki manungda tarukna wafam asi sawatuna judgment adu pikhibani Supreme Court ki Chief Justice DY Chandrachurna luchingba just taret ki bench aduna pikhiba judgment adu Supreme Court ki judge manga ki bench na kumjali singani tara marida pikhiba schedule caste ki manungda sub classification khaidokpa yaroi haiba judgment adu review tobiu haiba petition amagi matung inani Supreme Court ki judgment adu da kumjali singani tara marigi judge manga ki judgment adu chana hankhide kumjali singani tara marigi case adu EB Chinaya amasung Andhra Pradesh state ki marakta chathakhiba case ni Chief Justice DY Chandrachurna pikhiba lamai samaga nipu panba judgment adu da Indian Constitution ki article taramanga amasung tara taruki matungda state na masagi power sizinaduna khunai da shotha hauraba singi thak khaidoktuna makhoibu saugatba yai haina palli masigi mathakta tongan ba khudam sangdamgi matungina schedule caste asi khunai da sotharaba kanglopni asomna Constitution ki article 15 clause 4 amasung 16 clause 4 gi makhada schedule caste ki manungda khenaba lairabadi makhata na sub classification khaidokpa yai haina supalli Apunba just taret aduki manungda just taruk Justice Manoj Mishra, BR Gawai, Vikram Nath, Pankaj Mittal amasung Satish Chandra Mishra nadi Chief Justice na thamlibu wafam adugi matung ina chatpa pamki adubu Justice Trivedi nadi manadaba wafam thamki Justice Trivedi nadi mahaki lamai marphu manga panba judgment da case ama yauhanba amadi lokthokpa haibasi parliament khaktana ngami state da madugi power laite Schedule caste asi sotharaba class ni masigi manungda makhatana sub classify tawba chungloi haiki Justice BR Gawai na pikhiba judgment amagi matung ina laibak asa reservation thamliba asi asingba manaba chakthung puraknabani masina maram oirga sotharaba singbu khudong chaba pinabagidamak schedule caste amadi schedule tribe singi marakta su creamy layer semduna hena nungai yaifaba mising reservation gi khudong chaba asi piroidabani haiki Justice BR Gawai na hai SC amasung ST category singi manungda creamy layer khandoktuna state singna policy semgadabani creamy layer gi manungda laiba kanglup adugi mi sing reservation gi khudong chaba piroidabani masina asengba manaba chakthung adu piba ngamgani Justice Vikram Nath na su creamy layer asi OBC khaktada thambani adubu SC oina semgadoriba creamy layer gi matung ina Phangadoriba reservation is the OBC gi leizariba creamy layer gi reservation criteria adu da khetnaba Laigadabani haiki Justice Pankaj Mittal na reservation asi category amagi ahanba generation khaktagi oigadabani karigumba ani shuba generation laklabadi reservation gi benefit asi piroidabani reservation asi second generation da general category gi thong manana laklabadi madu state na yengsingadabani haiki Justice Satish Chandra Sarmanashu SC amadi ST gi marakta creamy layer semba asi constitution gi saruk ama oi raklagani haiki Just taret aduki manungda Just ani Chief Justice DY Chandrachur amasung Justice Manoj Mishra na hiramasigi matangda wafam amata thamkhide adubu Justice Bella Trivedi nadi khenaba judgment pikhi